Hauziki oiriba coronavirus COVID-19 na maram oituna anaba singi mafamda amadi hospital singda thengnariba khudong chadaba kaya si kok pangamnaba pandamda Kangleipak News Tengbanglob KNTL gi volunteers singna ngasi JNIMS hospital da idan tawkhrai KNTL gi president oriba Thongam Brozena wafam kharasu fongdorak pagaloinana makhatana idan tawbagi thaba si RIMS hospital da su tawkhigani hairi News Tengbanglob member singna koi cancer patient na naraba adugumluba koi marai bakte isin lausing duda angamba igi mateng se pangsi haina lepna jaraga ngasi koina JNIMS hospital da Kangleipak News Tengbanglob member singna koi angamba i si mateng pangbalak sabni aduga koi makhata na amuk RIMS hospital da Kangleipak News Tengbanglob makai de chu amuk hanna koi blood donation ki amati sinjaraga angamba igi mateng si Kangleipak News Tengbanglob makai de ki sukju shoidina athuma tam pije ki na pham sei thamsiki Blood Bank and Transfusion Unit JNIMS ki Medical Officer in Charge Dr. K. Surjit na fongdorakpada asumna lanai lup kayana igi awatpa leitanaba igi tengbang tawbirakpasi yamna fai amadi makhata nasu tawbinaba lamdam masida leiriba mipum khudimakta khanghalakli ipiba lakliba volunteer singna ipiba lakpa matamda lamdam masibu ngakpi senbiriba police singna su support tobiu lambida tathi tawaina tawbiganu fongdorakli Lockdown leibani na pula punbadi yadabani na social distancing ki koi ngakta yadaba niyong kharasu leibani na nongmagi koi donor manga degi taruk sumaina khaji sikla aga khaji phawda isin pibiri sumain to na pibiri ba isina koi regularly blood transfusion darka leiba anaba sing asigi punchi kan bada mateng pangadorbani aduga blood bank ki mai kai degi aina muka hygienic badi sumain to na small batches ta koi gi EP ba se dum lakpiu akoina sarkar na thamiba niyom sisu kaida bida observe toraga aduga akoina tangai fadana kapta yadaba thalassemia adagi blood cancer gi patient sing asidi mukhadi routinely kapta ba yadabanina mukhagi punchi kan bada mateng pangbiu haiba waisa I thamjani thank you COVID-19 ki ani shuba positive oikiba lilongdagi mioi adu hauzik fawbagi oina fivam fagalabasu negative oibagi wafamdi leitri hairi RIMS ki authority dagi fangba pauda mahaki hauzik oriba fivam gi matangda core committee gi mifam ama pangthokhrai masida sunatana PGI Chandigarh gi team amaga su kupna khanakhrai RIMS authority ki maikai dagi makhatana khananabagi damak JNIMS ki director da Dr. Ahum hayeng thabiraknaba khanghankhrai hairi Panbayabadi mamangda JNIMS ta laying lakhibi ahanba COVID-19 positive oikibi bimi di fagalaktuna negative oibadagi discharge tokhrabani COVID-19 ki issue na maram oiraga All Manipur Students Union ki lakliba April 13 ta pangthokadaba nifu shuba realization day mikap thokpa numit WHO ki guideline in baga loinana hai lei khaktamakatuna